Laingakna athingba thamlabasu narolda chalairamba plastic factory thingjinkre factory da lairamba raw material yauna dispo glass su fagatkre state asidagi single use plastic ki potlam sing manipur laingakna athingba thamlingai akanba drive chatharingai narolda chalairamba disposable glass ki factory ama ngasi manipur pollution control board na thingjinkre mafam aduda lairamba raw material yauna Saba loiraba dispo glass kayasu fagat kre oja sida ko jage bakitang thambi disposal glass hai base plastic na khoi plastic disposal glassing se manipur da sai khara sai aya mani pani pusalak mapani pusarum yam sing di phong na dum yoli hoji ko kaisuk thing ngamde package tawba bottle me am ising adum yon basali ama tawri ko adai huji lari pa mayam si manipur ta thingi have lenga ki moi gi tawhum to thawa ama tawbuni na adum adudi lawe ko but wisdom and the logic have se koi matam punamakta loina bam darkar lai lenga asina bazar da phong na yoli ba plastic edana ko dukan hanga disposable glass yoli mayam sing se sida la iba resource na kai de no Manipur da laiba amani da sari factory amani duna oibra adi kayam na thingyang re sidi yolisin kai la ino haibodo adugi leidu moina tawtar kadi madu yongna thabuk tu tawgadam neba adu bazar da na hujik na traga any kanom disposable glass lo disposable mayam hangi bu adu da moina permissible oiba oida bain ani lei haidi plastic oitar ga permissible oiba plastic leiyebu adu maman tangi mayam ko su leina deba adu su dum yoli adugi marum du da Sagi single use plastic singse sisu adum yole ko yoli myam sing asina kai lakpano manipur da su chaba ya de na haire adu manipur da chaba thingi haire thingam bi ju phai na tra bu ko adu mayam ju thingyang gre hanal lem poly plastic adu ada mayam ko adu thinga gadi husi yoli sina kai la ino haibu okay madu thibam di changi madu thianing haita okay Jaro bida huyan lan pau dagi tang headline tang lokachage Union State Minister Suresh Gopina Bishnupur District ta paikhatpa chokhat thorangi thabak sing yengsinkre Manipur gi chokthok chiningai oriba Loktak Patpu world class destination ohenaba summit loan fagat hanba ngamgani haina Suresh Gopina phongdorakre Manipur gi chokthok chiningai oriba Loktak Patpu makha tana semgat sagat pagi maru oina leiri hairaduna pat asibu world class destination ama oina Semgat labadi summit loan fagat hanbada achoba mateng oigani haina ngasi Bishnupur district ta paikhatpa chokhat thorangi thabak sing hakthengna yengsin lakhiba petroleum natural gas amasung tourism gi state minister Suresh Gopina phongdokre Masa sigi ojage opening kitang tentang thami asum adum hai da adum hek lai khuding adum hai lai boni da kaisu opinion masi thamningai leite maramdi Loktak Pare se Manipur gi yam historic over place amani masi mi khuding mang loi khangna ba wani karmai manage tawgadagi haiduni matam gi moi gi laiba minister du da magi leriba concern officer sing na aiba dra am piraga sumai hai view sumai to view haiduna amane bu ko adudi adum mi loi ba hai yam luri Loktak si khoi yam emotional over area ne bu ko masi kamaina masi kangadage kamaina masi intake wena thamgadage haibase akhoi gi yam primary concern ne bu ko ana primary concern ori area si da khoi loina punung changnari thadanari wakan matam-matangi oiba government matam-matangi laiba MLA minister bureaucrat mayam punamak se masi Loktak sida emphasis pi deba kanam de yaw ponte problem di Loktak to polluted oile iba Loktak phan gi ai targadi kai da phan gadoi no Loktak ta accumulate tawriba logging tori water mayam si kai la ino ade masi water sing se kari waste puthara e kamai tawri hai mayam sing ado adugi pot mayam sing dida amta yeng na Loktak phani hai bi ya bana te bo ko tourism adu ada mapan hat khara saraga ade kano khar toroga oi ya bjanati Loktak ki manung da balliba phathandriba kaidoriba mayam sing water logging mayam sing aside laiba mayam sing asi kara waidagi laiba isel flow no kamai tawunu masi chen thariba phatta busina contaminated oiba mayam sing kayam yami kholi adu ada haibana sing busidi amata na dabida Loktak phandori haibuni ya maramdi isel du phanum sangeba itingum du phani haradi natra ada isel du na mahapraloi gi masak leira kanjida istinbam du phau haibdi ya roi adana isel du phanna bagi damakta koina kari step lokale matam gi oba management tawdu na tabada proper planning am torokan lupa kyam thadare wari bobo ko summa mayam singa se koi nainabam sangi nainabagi loiba naigada banate area singa se ko yam pak sauba area ni
ꯅꯦꯁꯟ ꯑꯃꯒꯤ ꯍꯤꯡꯕ ꯁꯤꯕꯒꯤ ꯂꯥꯏꯕꯛꯀ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯖꯩ